Akashvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Security Force na Kakching Imphal West amasung Imphal East zilagi tongan-tongan mafamsingda thi humbagi thabak chathabada vom yauna yamlaba khuzuklai sing fagatpa ngamle Tarataruk Suba Finance Commission gi miu kambuna ngasi Bishnupur zilagi moirangda chatuna INA headquarters yengkhre Kendra gi Road Transport amasung Highways Mantri Nitin Gadkari na hairi lambi semba matamda lambi kudong tiba thokna ba honaba haibasida ahen ma miyeng thamgadabani amasung Vidhan Sabha Mikal Pangto Kodoriba Maharashtra amasung Jharkhand Rajniti Dolsina vote khompigi thabak kansilakli Security Force na rise asigi ching amasung tampa ki chingnaba mafam singda thi humbagi thabak lepna chathari social media da thagatpa post amada Manipur police na hai Security Force na Imphal East zilage changsan singsang dagi khuzukula kyamurum fagle fagalaba polam sing adude magazine yawba country made carbine ama hand grenade tara manga smoke grenade ani AK rifle maru kunthani toy detonator tara radio shed ama nongmai maru hamnanaba box ama phangre hairi Security Force na Imphal West zilagi tingomda thibu humbagi thabuk chathabada magazine yawna 9mm ki carbine ama grenade launcher ama magazine yawba 9mm pistol ama hand grenade manga nongmai maru taramatoi tokning kun chip launching ama wireless set ama smoke grenade ama amasung stun cell ama phangle hairi Kakching zilagi laimanai laimatol chingda thibu humbagi thabuk chathabada magazine yawba 9mm pistol ama ahangba carbine magazine ani hand grenade ama detonator ama nongmai maru manga tear gas gun ama tear smoke cell nipan amadi atei polong kaya marum phangle hairi amoromda Imphal Dimarpur lambi ge National Highway 2 da akanba sexual thorangalona gari tara mari pusilakhi chingda ba mafam singda security ge ahen ba thabak lokotuna tangai fadana changba polam sing puba gari adu ashoi angam yawduna pusilakhi bani Assam Rifles na hokiba sagosa nimita Bharat Myanmar ngamkhai paringi Tengnopal jilagi Moregi border pillar 79 dagi Burma gi kwasupari kilogram chama phakle lupali sing marfutaru chamri rongi mamal ogeda bapolam sing adu more customs ta kusin nakre Manipur gi khongta leriba tarataruk suba finance commission gi mihut kambu nangasi Bishnupur zilla gi moirangda chatuna INA headquarters yengkhre ekogi Bishnupur paumi RK Manipur shanan hai Dr Arvind Panagariana Luchingba Mihut Kambu Aduna Moirangda Hek Tungdabaga Kendra Adugi MLA Thongam Santina Taram Okhi Tungda Mihut Kambu Asina INA War Museum da Chatki Makhoibu INA gi Local Advisory Committee Moirang INA War Museum kam Library gi Curator Dr. Laisram Sadhanana Chingbana Taram Okhi Dr. Arvind Panagariana Luchingba Mihut Kambu Aduna Bharaki Machu Ahungi Firal Yan Hana Yungkiba Mapam Yenki Amasung Netaji Subhash Chandra Bose ki mitamda Lekatuna Luchingba Asigi Mapamda Ikai Khumnabu Utki Tungda Sandra Tourist Resort Society Makhoibu Loktak Development Authority LDA ki Chairman M. Aswini Kumarna Taram Okhi Assam ki Silchar gi Hanigi Lok Sabha MP amasung BJP Sajachata Avian gi North East in charge Dr. Rajdeep Roy nangasi Rajya Sabha gi MP Maharaja Leshemba Sana Zawbaga unakre Imphal gi Palace Compound leiba Sana Kunung da unaba aduda Maharaj Leshemba Sana Jawbana Hanigi MP asibu taram okhi unaba aduda BJP Manipur Pradesh ki Vice President Nongthombam Nimbas amasung General Secretary K. Sarat Yaukhi BJP ki membership enrollment ki matang da pangthokpa mifam yawnanaba nominee ki khongchata Rajiv Roy ngarang Imphal da tunglakibani Rajya ki Haksel amasung Yaifal Imphal Vivak ki Engineering Cell ki office building ase nungtul sangaragani sangaba ge thoram Lamphel da Labor Director of Health Services ki office ta pangthokani thoram aduda Haksel Mantri Dr. Sapam Ranjan Chief Secretary amadi Haksel ge maruiba miyo ge saru yagani Sana Konabu Hena Chakot Hanaba Amadi Jati Kanglup Singi Marakta Hena Thona Lehena Bagi Pandam da Assam Rifles na Sana Konabagi Polum Kayamarum Yentokre Manipur ga Myanmar ga Taina Bada Leiba Kensingkul Namli Amasung Bunpul Kul da Sana Konabagi Polum Sing Adu Kusinakibani Taurang Asina Angang Sing Maru Oina Hagulak Liba Nahasing da Masamo Pana Lehena ba Pandam da Paikalakbani Tabiriba Pawasi Akashvani Imphal Legini Kendra gi Road Transport amasung Highways Mantri Nitin Gadkari na hairi lambi shemba matamda lambi gi khudong thiba thokna ba hona ba haibasida ehenbat miyeng thamgadabani Chhattisgarh gi Raipur da pangthokpa Indian Road Congress ki marfu humdar suba chahi gi mipam hogdol uduna mantri hai
road engineering amasung automobile engineering gi lamda lagliba matam khara asida hena fagathananaba thorang kaya paikhatli adumoinama project report da asoiba kaya leibana achoba singnaba ama oiri Mipam adu da tiliba official sing amasung engineering singi puning chingsiladuna mantrin hai project report sing kupna yingsindana tender pibege thabak kaidung dusu toroidabani mahang hai road engineering gi thabak thoram sing fagathanaba matamda lambi gi khudong thibege thodok lakshin bangam bagalunana tanglaba punshi kya kanba ngamgani Assam Sarkarna drug ki mayokta changsiliba khongjang gi saruk amu oina Assam police ki Gorchuk police station gi WG PD gi team na amana National Highway kuntareta lakpa car amadegi ganja fagale kilogram ni funitoy rongi ganja adumiyoi ani na purakpani atopo thokdo amada Varalumuk police station da drug karba toba miyo ama fare mangondegi heroin ni chingnaba gram 12 amasung mobile phone ani fagat pangamle Hozai police na miyo ama drug kona na fare gram 10 makhai rongi drugs adu tongan tongamba plastic ki vial mapan da hapna purambani Guwahati police na Lotokoyadegi miyo ama heroin gram 10 ni higulona na phaki heroin sing adu plastic ki vial mapan da hapna purambani drug puramba miyo singi matakta case lokhotle Vidhan Sabha Mikhal Pangto Kadoriba Maharashtra amasung Jharkhand da Rajji dol singna bot khombagi thabak kansilakli Maharashtra da tangkak amakak tungda thasi kunda Vidhan Sabha kendra chani marfugani panda vote thada nagani tongan tungamba Rajji dol singi luchingba singna voter singi puning chingsin na ba rally amadi roso na chingba pangthokli Sit marfuma thuleiba Jharkhand Vidhan Sabha Mikhal gi ahanba tangkak ta thasi gi tarhumdoi da vote thada nagani tangkak ista Vidhan Sabha kendra Nipu Humdoi da vote thada nagani Congress luchingba Rahul Gandhi na India block miraki damakta simdeya da pangthokpa Mikhal gi rally da saru yakhi rally edu da wangang ba da mahana hai Jharkhand da pangthok kodoriba Mikhal asida Sangvidhan bukan ba pamba aduga amana thugai ba pamba ani gi marakta lanthing na bani BJP Jharkhand Assembly election gi in charge amasung kendra gi mantri Shivraj Singh Chauhan su Manipuri da pangthokpa Mikhal gi mitin da saru yakhi ani subot Tangkakta Vidhan Sabha Kendra Kuntra Nipan da vote tha sigi kunda pangthada nagani vote masing tha sigi kulondoi da thigani marasida tongan bar Raja Singh da pangthok kodoriba Vidhan Sabha Kendra Nifunipan gi maraki Mikhal amasung Kerala gi Wayanad parliamentary seat amasung Maharashtra gi Nandat Lok Sabha seat ki vote khombagi thabak su kham thengna kalle Kendra gi Chemical amasung Fertilizers Mantri JP Nadana ngarang New Delhi da leba asida chemical device industry hena mapangan kakhan hanaba scheme hogdokre Thoromatu da wangang industry nadan high scheme asina medical device industry gi lamda awon ba amapurak pagalunena masigi chawraba saphu legani mang high bar pulam asida morom dom lepcha bangam baleba ama ohena ba hona bagalunena sarkar gi production link incentive scheme medical device industry gi lamda anobo lambi ama ya lagani Thoromatu da chemical amasung fertilizers ki Raja Mantri Anupriya Patel saru yakhi Employee Pension Scheme gi makhada pakhatpa new centralized pension payment system gi changeng loshilakle haina kendra gi level amasung employment mantri Mansukh Mandavia na lokthokre mang na hai October thada Jammu Srinagar amasung Karnal lamdam gi oina lupa koti taramato henbegi pension employee pension scheme gi makhada mioi lising nipu mapan da senpam thadakre Mantri Nahai Changeng asi mamang thagi kumapan amasung kuntra da lushinki anoba pension system asi Employees Provident Fund Organization gi hauzik chathariba IP modernization project centralized IT enable system punna mathang chehegi January da punna hodok lagani masna Employees Provident Fund Organization gi pensioner lak marfu nipanda kanaba phangangani hauzik aroiba da maroiba paw amukhanna Security Force na Kshing Imphal West amasung Imphal East zila gi tongan ba mafum sing da thi humbugi thabuk chathabada bom yauna yamlaba khuzuk lai sing fagat pangamle Tara truk suva Finance Commission mi hukam bunanga si Bisnupur zila gi moirang da chatuna INA headquarters yengkre Kendra gi road transport amasung highways mantri Nitin Gadkari na hairi lambi semba matamda lambi gi kudongtiba thokna ba honna ba highways da ahen mi yang thangoda bani amasung Vidhan Sabha Mikhal Pangto Kadoriba Maharashtra amasung Jharkhand da Rajji dol sina vote khombu gi thabak kansil lakli pauloi zare